Akasbani Imphal Ngangbam Nganthoi na pau pazari. Manipur ngasi maribak ningba thawbasinggi numit paksana pangthokli. Raja Sarkarna sinduna thawramasi ngasi ayuk Imphal gi Moirangkhom hisam yaisampata leiba Bir Tikendrajit ki samadhi amasung Palace Compound Imphal da leiba Thangal General gi mandir da pangthokhi. Thawramadu da Rajapal Ajay Kumar Bhalana lusingduna athawbasing asigi mafamda laikatuni kai khumnaba utkhi. Manipur gi Rajapal Ajay Kumar Bhalana lusingduna Inglising Machanipan Merfudra Mathoi gi Anglo Manipuri land laikhidraba Thauna Farabasingi mafamda ikai khumnaba utkhi. Manipur Pradesh Congress Committee na susinduna athawbasingi numit Imphal gi BT Road ta leiba Congress Bhavan da pangthokhi. Thawramadu da Congress karmising na Bir Tikendrajit ki mitam amasung Thangal General gi photo da laikatki. Thawbal Jilla da Sumaribak ningba thawbasingi thawram ngasi District Administration Thawbal na sinduna Deputy Commissioner gi Election Counting Hall da pangthokhi. Thawramadu da Jilla adugi DC Hana Kamaina lusingduna athawba Bir Tikendrajit amasung Thangal General gi photo da laikatki. Kaksing Jilla gi mafam kya da su maribak ningba thawbasingi numit palan paksana pangthoknari. District Administration Kaksing na sinduna DC Office Complex da pangthokpa thawramda Deputy Commissioner Rohit Anand lusingduna Bir Tikendrajit amasung Thangal General gi photo da laikatune kai khumnaba utkhi. Thawramadu da Jilla asigi SP L Priyadarshini ADM Kaksing Pangambam Santi Kumar amadi atai bibak singi makok thongba official sing saruk yakhi. None Jilla da su District Administration None na sinduna maribak ningba thawbasingi numit District Headquarter da leiba Longmai Common Ground da pangthokhi. Deputy Commissioner Sarat Chandra Arojuna lusingduna Bir Tikendrajit amasung Thangal General gi photo da laikatki. Jiribam Jilla da su Chamakunthra Mari suba maribak ningba thawbasingi numit Patriots Day Organization Committee Jiribam na sinduna Jilla asigi Ningsing Khul Biodiversity Park da pangthokhi. Thawramadu da Jilla asigi Deputy Commissioner Krishna Kumar Police amadi Sarkar gi bibak singi makok thongba official sing amadi mahiroi sing saruk yakhi. Bisnupur Jilla da sungasi thawramasi Jilla asigi Deputy Commissioner gi Conference Hall da pangthokhi. Thawramasi Manipur gi Wangma Manipuri singna khundaba tongan-tonganba mafamsingda su paksana pangthoknari. Maribak ningba thawbasingi numit ka mari lenana ngasi nungthil Rajapal Ajay Kumar Bhalana Imphal gi BT Park ta leiba Sahid Minar amasung Lising Machanipan Merfudra Mathoi gi Anglo Manipuri land loi thakraba lusingbasingi ningsing nungbida laikatkani. Madugi mamangda Rajapal na Kangla da leiba Kangla Utra mamangda laikatkani. Leibak ki atay mafamsingda pangthokpagum Har Ghar Tiranga campaign None Jilla da ngasi pangthokhi. District Administration na District Police amasung Longmai Nature Club ko puna sinduna pangthokpa thawramadugi sarug ama oina bike rally amasu lamthakhi. Longmai Bridge Point tagi lamthakhiba rally adu 18 suba Assam Rifles ki gate ta thungkhi. Chandel Jilla da su District Police na sinduna Har Ghar Tiranga gi bike rally ama ngasi pangthokhi. Aikhoi amata oina punsinba amadi jati gi firalbu ikai khumnaba utpa haiba themda bike rally adu Jilla asigi maru eba mafamsing phauduna chatkhi. Jilla asigi Kumla Thabida leba South East Manipur College ki IQAC NSS amadi NCC na puna sinduna Har Ghar Tiranga gi rally amasu pangthokhi. Lakadoriba humdrama pansuba ningtam numit palanga mari lenana None Jilla da District Administration na sinduna ngasi full dress rehearsal pangthokre. District Headquarter gi Longmai Common Ground da pangthokpa thawramadu da police mahiroi Asa worker self help group ki punna contingent kunmari na saruk yakhi. National Program on Climate Change and Human Health District Health Society Chandel amadi Chandel Christian Village ki Youth Club na puna sinduna ngasi Jilla asigi Christian Village da lamtu sengba amasung uchara thabagi thawram pangthokre. Kangpokpi Jilla da tha humsupna satharkhiba phi tuba tambagi training program ngasi Jilla asigi Deputy Commissioner ki Conference Hall da loisinkhre. Mission Shakti Sadhan Project ki makhada Institute for Community Action and Resource Development na sinduna sathakhiba training program adu nupi singbu masa maromdom lepa ngamjanabagi pandamda pangthokpani. Lakliba humbudrama pansuba ningtam numit palan tharonggi full dress rehearsal ngasi Delhi gi ऐतिहासिक oraba Lal Killa mamangda pangthokre. Tha asigi 15 da pangthokadoreba leba asigi ningtam numit palan tharomda Pradhan Mantri Narendra Modi na Lal Killa dagi miyamda wa ngangani pau loijare.